Lomi Kunai Chauka Torang Paikatpada Lomi Singna Mang Thana Todang Yabamatai, Lakadoriba Chachet English and Ikungamari Fawda, Tabakno Utuna, Miam Puna Honaduna Street, the Siki Kendra, Humpugi Manunda Han Boina, Jahi Chupa Chana Tanganaba Watan Putopangamba, Kshtrigao, Kendra Ohelesi Haina, Kendra Sig Mla Noorul Hassan from the Cray. Wafamasi Kshtrigao the Bamak Masaki Mimda Han Batanka Kioina, Guru Padamadi Yaral Pat Local Gilomi Singo Navagi Thoram Pangtok to Nafondu Kibane, Makata na Thoram Aduda Mla Noorul Hassan Fondu Kibada, Kshtrigao Kendra Kimanung the Laiba Tongan ba local Singilamba Iram Konglam, Nyom Kaina Funjin Kibading Asid Lomi Sing Awabakaya Mayoknari. Nga farming amani wetland giming da niyong kaina pukri tauba lam thumjin bagi hainabi thadok lasi local singda maho sadagi leiraklaba iram khonglam sing mapum phana semjinduna ising matam chana thadok thajin tawtuna matam gi oibu pothok sing puthoknu na bohnasi mari leinaba department sing atana tuna kendra si local sing gi oiriba iram khonglam sing gi meeting changduna semgatlagani amati lairabana masing hena leiba kendra si gi naha sing gi thabak piba oina double amadi multiple cropping tawtuna pothok puthokuna green revolution purakna bohonasi Masigi matakta natural fertilizers yanaduna pothok puthok pangamnanaba sanga yokhatuna farm singdaki mahosagi oiba har sing puthokna na bohonasi masi pumna mang oithokna na bohona badalomi sing amang thana thodang yaba mathok tai aikoi pumna mang nei sai sai gi lofam thokpa thodang losi panchayat amadi mihut khaktana lomi khunai gi chokha thorang paikhat pangamloi mayok nariba khudong Chadaba Singh Haktengana Kangba, Longmi Yautana Tabak Pangtok Poitok Loi, Loina Kshtrigao Kendra the Green Revolution Puratuna Chahi Chupapotok Marankaino Putok Pangamba Kendrama Oina, Miampuna Honaduna Tabang Utsi Haina Makatake. Chief Minister Sri Nomthongban Biren Singagi Magi, Sakar Sinasu, Equigi Sakar Sinasu Yamna, proactive over role Amazing Kana Lori, Soishuganamadi. Kshtrigao Assembly Constituency Lomi Makhegi interest in a laying in electoral politics, the representative from one laying in the situation Mang and Abakaway the Togo. I do Mang Targa Sakani Aduga, the car labor, hard car labor Matanda Har Fanganba, Marankaina Fanganba, Tobata Tamoiga sings Tabaxi delegate of Tungavanata. I say example in I'm responsible for some work. I sana to I say responsible. Oh yeah, responsible or is na atopa amada isalaga maga to roina delegate to tukwi to roisa. Masito ropakanda ni kana sainaba natragana accountability fixed over driva responsibility logo the midona take of taken to raga the accountability is Canada fixed over and accountability fixed on anabida the lomi sing a month habiro. Aduga, loinamaki win-win situation formula that I would to